Kurumzare, ISTV News Bank Tabu Puno Botara Noxre, was a handbag Nasigi, Muru Box and Lubisi. NDA Sarkar si Miamgi Hakmatpa, Miamgi Matata, Tabak Tovana, Sahi Padringa, Marai Sektava, Miami Yadava Government Oire Haina, All India Mahila Congress ki President Soba Ozana Fondokre. Miyoi Karagi Kuzil Tawangna, Goal Tabida Kaluki Irang to Angito Kivani, Nakal Anida Leramba Koisaunaba Hantaduna, Mausagi Pibum the Lakwa Hore Haina, Deputy Chief Minister Gaikangam Fondokre, Amadi, Governor La More the Pakaliva Sakot Tawangi Tabak Singh Yangsin Kre. How's your boxing Sanong Pizri? All India Mahila Congress ki President Soba Oza Awang Nongpo ki Kongsat ki Saru Omo Oinangasi Impala Tungla Kre BJP na lusingba NDA Sarkar si Miyamgi Hakmatpa Miyamgi Matakta Tabak Tawuna Sahi Padringaida Marai Sektaba Miyamna Yadaba Government Oire Haina Soba na Fondokre Naminini ki Kongsat ngasi General Secretary Jarjung Hite Galwina Tungla Kibi Sobabo MPCC na Congress Bhavan de Taram Okre Taramasida MPCC ki President Gaikangam Vice President AK Mirabai General Secretary Korungthang State Mahila ki President RK Ranisna District amasung Block Singi Lusingbi Kyasu Surgaki RK Ranisna na Manipuri da Mahila Congress Mapangal Kangkat Hanaba Kendra Nepuni Thoida Mahila Congress Hangdokre MPCC ki President amasung Congress MLA Singnasu Mahila ki Mapangal Kangkat Hanaba Subu Tawdang Lori Haiki Soba Ozana BJP Sarkar se Sindada Phajaba Thabak Togde Haibidu Sahi Masida Khangle Sarkar se Nupiangang Singi Hak Khongau Naba Party Oiduna UPA gi Matamda Pakatpa Thabak Thorum Kaya Thingzin Bana Hingbada Asoba Saitheng Mayuk Nare Nupida Sathaba Mute Minai Mahila Congress na Sabsana Tengnagani Haiki पर इस साल भर में मैं समझती हूँ कि कोई सरकार हिंदुस्तान के इतिहास में ऐसी नहीं आई थी जो साल भर भी नहीं हुए अभी तो 11 महीने ही हुए इस मई में 26 को साल भर होगा इनको पद लिए उसके पहले इतनी अनपॉपुलर हो गई कि सरकार के नाक के नीचे दिल्ली में इतनी बुरी तरह से हारी और तमाम राज्यों में उनकी हार की शुरुआत हो गई Minister AK Mirabaina Wakar Kyana Tabak Togduna Ticket Tanabada Fangde Hibasi Wakal Tabagi Matam Ore Miam with Tabak Torabadi Ticket Su Masanadum Pangani Haiki MPCC President Gaikangamna Mahila Congress Mapangal Kalanduna Congress Pohana Mapangal Kalangani India Government Mikal Mamangda Sakibu Wasak Hauzik Tabak Oina Pangtopa Mopobolite Masigi Muta Larabam Sunupi Sing Mayok the Labor Ordinance Semduna Sanahanaba Honaduna Lady Haiki Miyoi Karagi Kuzil Tawangna Maram Oiduna, Goal Tabida, Kangluki Oiba, Irang Tuan get Tokibadu, Nakal and the Leramba Koisaunaba, Hantaduna, Mausagi Pum the Lakpa Hore, District Administration say Yangsinbi Tangai Fedaba, Sarkan Kangi Haina, Home Gitabuk Supuriba, Deputy Chief Minister Gai Kangam Fondokre, Congress Baban the Pomising Unabadamang Makataraduna, Taudodu, Miyoi Karana, Miam the Lana Pau, Pisinduna, Nakal and the Bab Tanadabadagi, Taudodu Tokibani, Sarkagi Makadi could have me and Sanduna, Nakalani Wari Sanaduna Wakal. Tanaduna Irangadu Nemtakre Haiki. I think district secretary, but the government will take care of that. What the Magi boundary, some laying one in a call. Now, the lady Bamiam secretary, Mung Potona, Sini, and Toraka. But I think it will resolve. That is not the main issue. The immediate issue is the Banto. The Ban support of the Banto, the Tong. Hangba the copy haba. Okay, the hair shows the no bantor, assume scapulka, labor male. Other Kara Nina Sandana, but the some time of Topomale. Then we have resolved that issue. Was it the apple toning in Kirigamba, Sim Sidam say, Van blocked over so must say, issue putting what the Van blocked to Bigano, Hotorga, Sakara, high corporate of Yabra have to, and Tanaka Kwan. At the Gasimba and the misunderstanding that I come like the misunderstanding of Yaba, anything to Bigano had a hiding ma'am the call. Manipuri Governor KK Polna ngasi More de Satuna Mapamutu Pakaliba Integrated Checkpost Indo-Myanmar Friendship Gate number 1 2 gi Pipa Mamadi Border Fencing gi Mapam Sing Koine Satuna Yangsin Kre Integrated Checkpost Manakta Thaugi Depot Matamagi Tangai Fedabadu Hogdok Naba Marilena Official Sing the Governor na Pautak Piki Tungda Trade Center da Lamdamudu Tuan Bak Furup Singi Lusing Basing Unaduna Awada Pakaya Kaminaki Awada Passing Mensin Binaba Governor da Memorandum Kaya Pisilaki Moreda Mai Singi Awad Pakaya Ladybus Sing Mankat Pinaba Indiana
म्यांमार दा संग टैक्स लौरिबसी लौहनदनबा गवर्नर दा तक्सिलखे ग्वालताबी अमसुंग थवाई तांखुल खुल अनि की मरकता थोकेबा पामदबा थौदोकता सेनबसिंग फादुना सेराक पियु ग्वालताबी की थुगाइकिबा युंग कई अमदी पोसै सिंग सिंगु हाइबदाबिदा जेसिना कौकिबा इम्फाल उखरुल लंबी बन मखा चथरी बन सौगतबसिंग लंबीदा उवा पैदुना लंबी थिंकी थवाई तांखुल खुलदगी ग्वालताबी ताबा लंबी तौखाइख्रे पुलिस अमदी IRB ना लंबी मखा तौखाइरक्तनबा थिंकी लॉ एंड ऑर्डर नागलिबनी हाइदुना क्राइम अमा थोरकपदा पुलिस ने येंगदुना लेरिबदी लमलाइदे लेरिबा पुलिस स्टेशन से कदाइदनोमा थंबीख्रो हाइना बीजेपी मणिपुर प्रदेश के RTI सेल की कन्वेनर M पोरै हनबना फोंदोखरे वाफमसी ममांग थागी तांग कुंथ्रादा गोल ताबीदा ठोकिबा थौदो अदुदा अवाना तारबसिंगदा मतेंग पीबदा फोंदोखिबनी अकायतोय नंगलबा युमसिंग JSC की मेंबर सिंगल लोरिना सत्तुनसु यंगसिनकी JSC की मियोय सिंगना फोंदोखिबदा सिंगना कौबा बन्ना थोलबा थौदोका मरी अमता लैनदना मियोय तरेत मु लाकलगा मसागी थोंगालदा खामबा गाड़ी करीगी खामलिबनो हाइदुना निंगाय संगदाइनदुना ठोकिबनी खुलगी मियोयदा सावबा लैते थौदोदुना सेनरबा मियोय तरेत दु फाबियु गवर्नमेंटना मतेंग खरा पीरगा यागदबा नते हाइखी मिफमदुदा लमला केंद्र की MLA KSS बिरेन लाक्तुना JSCना तानरिबा मियोय तरेत अदु फानबा गवर्नमेंटना होनरी गवर्नमेंट के माइकैदगी बनसी हंदोकपियु हाइखी अखोई मणिपुर सरकार की मधु स्टेप नरांगदगी मोय खरा संक्शन बाहोग्रब माले अदु ऑनरेबल चीफ मिनिस्टर अमदि लैरिबा अखोई सरकार की मधुदगी यारगदी अखोई नरांग नहांत सिंगी बन्नमा सु तौरगा लैगिबनिना अवाना कयामा थोखरे अदना मपान लाइक तंबगी चक्कदबा ना लाइक चक्कदबा अपन रोसिना बन्नमगी मतंग बल्लमा लेप्पा लैतना जंगसलपसे मसिना मयाम प्रजादि याम वारगनी यारगदी बंसे लेपियु मस्तदी बंसदी तविनो अदना सरकारी माइकेदी थमई M पोरै हनबना मखाताना खना सैनबा हाइबसी अदुम थोकपनी मसिदा खुलपुन लाकलगा मी लेनरिबा युम थुगाइबा सिदी तौहैदे लेरिबा गवर्नमेंट असि मफमसिदा शक्ति लेनबा होनबियु हाइखे मसिगुम क्राइम सि कंट्रोल तो ngam वर्ग अगेन स्टेट इधरना मसिगुम थौदोकि थोक मतमदा लॉ एंड ऑर्डर जनो ngamnaba मोद थंबियो नतबदि येंहलगा सुम लेनबगी थंबो वर्गदि मी अमनि खल थंबो वर्गदि तो कोबिरो थंबिरो लंथोपिरो काइनो थोपिरो अदना ngamgada वर्गदि थंबिरो ngammoida वर्गना लथोपिरो पुलिसिंग स्टेटो सिंजे मफम से लेइबा स्टेशन सिंजे सीमा मणिपुर की होम मिनिस्टर दा भारतीय जनता पार्टी BJP RTI सेल कन्वेनर मसी मई मसी की क्वेश्चन सिमै मोद खंजरी वो फंजे अदो हुजी मक कोई क्राइम से तसेना कनानासु सुमाय थोकने से कसु खंगपोते हंदक ग्वालताबीदा थोकिबा थौदो अमुको कोहर अमोभा पोइलेमरोल बावा अमदे MX कोना यानिंगदबा फोंदोखरे अमुको की ऑफिस ता पांगथोकिबा लुफ सिंह असिगी म्यू सिंह यावबा अपुन पाउगी मिफममदा अमुको की वाइस प्रेसिडेंट PS देवाना हाउजिंग थोलिबा थौदो से कांगलोफ खुदिंगना अमतोइना वाखल मानदुना लोइसिनबना अफबो ओइगनि हाइखि नाकल खुदिमकी मियोइसिंग अखोई वारी साननबा अदुगा थोकिबसिंग सिदैसिदा सोइखरगदि सोइखरे लानखरगदि लानखरे हाइबगी अदुगुंबा थौनासिंदु अखोई चपचाना थंबिरगांदा मणिपुर सिगुंबा कांगलुप नाइबगी वाखलोन अमदा लाइबा मवंग मानबा लाइबसिंग मसी अथुबदा लोइसनसी अमरोमदा कोहरगी चेयरमैन पुनिंद्र कोनसमना थौदोसी मियोइबगी मायोक्ता सथब क्राइम अमगुमनी मखाताना थोक्तनबा गवर्नमेंट सु ngaksenबगी थबक लोखतपा सुंगनी हाइखि इशेट मैम मांगतानबा गाड़ी थुगाइबा खोटबा मधु खक्ता नतना पुवो लौगिबा मसी अखोई यामना लाइबथिबा थोदोकनी मसी याम सेंगना अखोई क्राइम मखलमनी मधु अखोई क्राइम अगेंस्ट द ह्यूमैनिटी हाइबा तारे सुमना मैते खक्तगी मथक तोबा नतबा नत्रगा कोई तांकुल मथक तोबा नतबा नत्रगा एनी कम्युनिटी अमगी मायोक तोबा नतबा ऑल कोई ह्यूमन बीइंग की अगेंस्ट तोबा दुंबा सोबा क्राइम मखलमनी हाइबसिमा आई तमजगे Impal West Legal Service Authority na hawkiba April 18 LMS Law College da pangthokpa one day state mega legal awareness program ga mari lena paumi singda District and Session Judge Manipur East ki A Guneshwar Sharma mob justice ki matang da wafam ka phongdoki mob justice na miyam da piriba awasi theng kaya si khaminaba tangai fadi haiki
Palace compound leba advanced hospital da matam khar gi mamang digi lang duna lakhibi kongpal khaidem lekai digi sei humpumanga rom surbi khaidem ongbi sanaya makobi nupi ma ngasi lekhidabgi wahauda imumunu gi mioi sing hospital sigi OPD casualty amadi radiography department leba posei sing thugai duna irang haurure adubu tongda hospital authority amadi lekhidabgi imung manungi mioi singa wari sanaduna yanaba porpadigi asiba haksang lokre hari Advanced Specialties Hospitals and Research Institute ki Managing Director na Thaudosi matangda pangthopa paugi mipamamada lekhidrabi khaidem sanayama Advanced Specialty Hospital and Research Institute da April tal ne thoida emit tawkhibani mahak CBD calculus post ERCP hypoproteinemia sepsis na singmanarami hospital gi maikhai honaba yab honarbasu ngasi khanghaudana cardio pulmonary arrest tortuna lekhidabani Patient party ki makai digi hospital gi OPD block ta amangata kharathuan ki hiramasida hospital authority amasung patient party ni gi marakta yanaba ma purakhi asiba haksang aroiba mathong mangi damak laukibiga loina mahuk sagom hospital si mathok toba hore patient laikhidaba si hospital gi staff singna awaba phongdorli anaba dubu lang kiba doctor S Pahel Maitena ngasi gi thodo asi thokrabasu miam hoduna khut hanba ngamlaroi da mafamda painabasi tawiganu doctor amana anaba amabu sianningba leite anaba khudima doctor na sungsoi soidana kanba ngamgani haiba ngamloi anaba na laiba thikaba matungda hospital tugadabadi Manipur da akanba anaba yengbina ba kanasu leroi haiki sibana thopa haiba do masana da bani paisa haina changakpada ne koi health care ki course haja batare health care ki coaching ji tum hengal batawani aduna simu wafam singsi koi mi khara khatana tana leba ki prajamyam na pulupna khana ba sungyan tamina batakar Ukrul district ki Kamjong sub division gi manung sana leiba sorol khulbu thangnaba leiba ki lanmi singna namduna loksilakpubo akomlof kanglaipak kanna yaning da phongdorli Bharat amasung Manipur government na Manipur gi ngongkhai ngak senba ngamdre Manipur gi ngongkhai ngakpi senbina ba leitabadagi yumlon na lebak Myanmar na Manipur gi ngongkhai maset loksenbi thabak maning tamna sathabada Bharat lengak na karisu toba ngamdana leiriba asigi matangda Manipur miyam na ngongkhai ngak na ba kari thodang lawgadagi haibadu khanaraga sab saba PDF ama lawminaba matam oire Wathok lerliba asigi matangda safsana Bharat amasung Manipur government gi maikai digi khud thingzin magal loina akhanaba miyang sanghudravadi sorol khunawgi lam Myanmar gi lam oikhagani ngaukhai ngak senba ngamlaroi daba oirabadi miyamgi mihut oiba singna masa na khangna pham thadokadabani hari Handak sit kiba nonglai nungsit na kangsup sirugi yung kai amadi mahimurong kaya amangata thokiba thodo sida government na miyang sangbina ba kangsup siru youth club na puning singsilakli kai sampata leiba nipko gi office da pangthoba pawgi mifam amada youth club ke president Angir Siruna April 22 ta sikhiba kanba nonglai nungsit na yung kaya humdo kibadagi hojik miyoi kya club na relief camp hangduna mateng pangli government ki maikai dagi su awana tarba sing mateng pangbiu haiki State government na sibituna siumlaba hawana tarib mayam simsuko mijing tabituna mujing sirbina ba mating pambina ba tul tawjari Nepal da handak thokiba jwar habadagi awana nanglaba miyamgi tembang pinanaba akomlof life was amasung korga pulaga semkiba disaster relief committee na Indian Red Cross Society Manipur State Branch ka khusamnaduna miyamdagi tengbang potlam niraga pikhinaba thorang tawri haina Red Cross Society ki secretary Dr. Y Mohena phongdokre babupara leiba korgi office ta pangthopa pawgi mifam amada mahakna makha tarduna hauji piba yaba mateng ase hidak langthak phirolna singbana maruoigani haina committee na lepnare maramasina akomlof life was amasung korgi office singda tembang pifam hangdokle haike
Kabui Dharma Sabha Manipur ki City Office sama Imphal ki Nagamapal Kangzabi lerta Sabha asigi President di Lungpungjai Kabuina hangdokre City Office asina Kabui jati ki satnabi drama Sanskriti amasung Manipur da khundariba indigenous oiba jati singi maramda khangan bada mateng oinaba honagani hari hoji pawi martana tenba bem tanglamani se break matungda taramnu moksari General Balaram Sawaijamba Laikidabagi Sama Kuntruk Suba Ningsing Thorom Pangthop Galunena Mahaki Statue Ama Moyangkom Sawaijam Lampakta Hangdokre Tormasida Chief Minister Waramba RK Dorendro Yaskul Kendrugi MLA Elangbam San Sangnareba Aiba RK Zhaljet Manipur State Commission for Women's Ki Chairperson Orambi Dr. CS Jamini Susuyaki RK Zhaljitna Ahum Suba Anglo Warda General Balaram Sawaijamba Yamna Maruiba Tawdang Lo Kumisakne Mahaki Maramda Larik Amasu Ponganing Bagi Wakalon Tangki RK Dorendrona Akhanaba Committee Ma Semlaga General Balaramge Wakalon Sing Miamda Kangan Bumatam Yore Haiki Handak Pangthukadurba Manhunt Lisingani Taramangada Saru Yagadaba Mui Contratru Yauna Nasi Tangwebal Chero Sing the Leba Toba Singing Sing Kubamge Akoibada Usaraka Takre Utaba Duda Naro Lesemba Club Tangweban Sinam Lekagi Volunteer Sing Saru Yabagalwina Mapamadu Lu Nalan Nabagi Tabaksu Packet K Manhunt Organizing Committee President Katrin Mayum Ingo Sana Petribigi Ayingasagi Kal Kaiter Liba Se Kanbada Mateng Oinaba Utabagi Tormasi Pangtopani Haki Global warming ki fibam sida ki khara makhai di kanbada mateng oigadra khanjabagi damakta aikoina masigi pandam se thamjabani singnu ki fibam sibu kannaba honabada aikoi punna thogang lomina duna aikoi punna koina angamba koi gi side gi su inchagi inkol dabu oirasu adagi sagi club ki kano ground dabu oirasu mapanda sum asang aman se green habase aikoi punna ulminana ba koi punna honamina se Niman Nadrabani Haiduna Ladiba Muising Makoi Gidamak Mateng Pangnabalambika Lade Adubu Karam Karamba Makalgino Haiba Kangdabamadi Mateng Pangbinaba Lataba Miman Nadrabakaya Latabanate Hingnabagidamak Masana Hona Zeduna Hingnabagilambi Semzaba Miman Nadrabakaya Su Latabanate Hirmasida Reportama Thanga Salam Lekai de Leba Ningthozam Premchan Hingnaba Honabada Masagi Ngamba Takta Honazaba Mimana Draba Mui Amani Pokpodagi Tauruklaba Kongi Sarukta Sonairaba Premchan Thanga Higher Secondary School da Class 10 Fawadi Tamhore Premchan gi apokpa sana hanba amadi apokpi tababi noma gi afangba suduna Premchan yauna masa anibu yongnaba honari Social Welfare Department gi Disability Certificate pairabasu hingnaba gi lambi dadi kanagi su mateng phangdana masana honaduna hingnaba honari mora nga fana naba taijepna singba sabagi mathakta loktak pata masana paisa puthoktuna nga pham amasu tauri Premchan na ISTV News da phongdorokpada haksang Pibam the Soirabasu, Hingnabagi Damak, Nagi Pharmacy Tawani, Pharmacy Senganabo Honabada, Kanagi Mateng Amata Funkide, Haujiksu Tada Ribanga Singasi, Lupalak, Amarongi Sang Nihaina, Magna Makata na Fondoroke. Atopa is in Pamaga Pam, Namata, Pam Silabulaga, Jim the Karagan, Kellen Bubukiwa, Tajep Kumba, Moragumba. Which is Sai. Sauranga fit Chama Yankerom Sangba, fit Maripurom Pang na Quesinduna River Pharmacy da Maruina Namakan Kaya Tadari, Mapung Pana Sauraga Yonbada, Lupalising Yankagi Mataka Lemi Adubo, Handaki Nongli Nuxit Sitkabaduna, Nakaya Sento Kibana, Kaya Yamna Sitkadagi Haiba, Namdre Haina, Fondoki. Namagadi. She Dodi, not probably disabled with the Norman Passion Mana Himbagan would I can't say Yum the Lena Mora, Nga Fan and Avatai Jemnasing Ba Sarabasu, Kana from Kangdaba, Amadi Hingbada, Mimana Dabasing Ashisu, Topa Gunkaya, Amadi, Tawang Masaktika, Lay, Haiba, Pauzelamasu, Pivani, Mahana Tozeriva Pharmacida, Ahen Miang Chinganing Bagia Pambasu, Premsana Fondoroke. Now found Kimani, but I had a second Maketiki, Tabasika Marine in Abata. Pachagumba, Nading, Sento Lambi Lane of Honoriba, Premchan, Miam Punamana, Sozok Piva, Mateng Pangbiba, Sowat Piva, Changi Loina, Marilena Department, China, Man, Ona Zeriba Tabakasida, Hena, Mapumpana, Sowat Piduna, Hena, Hinganabagi, Achobo Pambayama, Oina Honabada, Mateng Pangtimbam, Toy, Paudam Zeriba, Nabukuma Kawupam, ISTV News, Lokta.
Wangjing Police Station gi manung daliba hodam laikai digi lekitaba Naurem Deben gi luinabi Naurem Ongbi IBMsa debiga Manau nupa Naurem Direnga Aron Mamari Lenaram gi wahauda laikai miyamna Mob Justice taunaba honarakpada Ward Development Manipuri muisina yang silbaga luinana yanaba porkre oyaliba piba masida organization gi president inauna hiramasida punna gyan taminaba mathautai imu manung ya wabasing punna khangminaduna sangsthana sigi maikai digi su mateng pangani haike Wangjing hodam da thoki be thokdok amada koina yasinaba punaba honaba matamda koina angang ama sumaina poktuna thengna rakhi wakong amada pokba angang asi koigi ima ama khangna maibi ama khangna magi sangja pham loduna angang asi bu kallaga thambiramba asigi matung ina koina ima gi yumbusu thagat pada nat koina mi amagi punsi kanbira bagi nakta ima gi angam mateng su pangani women development manipurna angang asina hingi khai koina leriba makai gi angang asigi awat ba khuding mak ngasi dagi koina mateng bangba hawragani Ngarang Tamilong District ki Lungba Police Station ki kilometer kulom salaga leiba kapning singda security force ka khut thoknar bada laikidaba NSN KG mioi marimak masak maming khang mangam kre laikidaba singa dudi lofasigi captains galingang Tamilong gi bangai jang degini ating mandiu khol degini gaisang lung amasung tisailung bangai jang degini makhoi degi AK47 ani pistol ma amasung AK gi maru khara phangmangam kre asiba sing lokhatuna Janims ki mokta thongkre Nagamapal Fawai Sabam Lekai gi mayok nabada leba Nagatural Khonungda Sanama Tabadigi Ngaseu Lekai Miyamna Fire Service ta pau piduna lokthok naba honakre IMC Ward number 3 Councillor Hizam Newton Center na phongdorpada PD na sahi kyagi mamangdagi Nagatural mathakta sariba footpath asigi mafam kharada makhul chauna fatuna thamba si khodong thiningai ni masidagi section thorang lokhatba mathautai haike Sanbalu gi betiania sele Tinia sela kitinia sujala matamasida kuli khawba footpath gi ma haibdi mathaki sel mathaki makhum di pande na mana modu salama ta daga leire sigi napan gi yamna congested over area sigi di si sumang oi ni lila tawnai chaksa haijane phamda sumain tawbi basi mapu pande mali sanba matam su no itang ta matam su singi da thumi mamdi makhulam tang khunna parjana haibsu moi tabi di yara gadi athu matam da masi semjen biu athu matam kum kupsan biu ai ba phamsima ba hambal apilam tawje Imphal Fire Service ki mioi singna san adu kannaba honabada asoba thodang lokhe Maram asina mari leinaba Manipur Sarkar ki authority na makum hangdokuna thamliba mafam sing asi praja miyam ki henna sapagadaba mawma masemga pinanaba maigei asum ki praja singna phongdobri cameraman Lawrence ka loina na pawdam jariba APO Pratashan ma ISTV News Imphal Senora Lamsinglen Kanglai Park CLK na me de thoram ngarang luf asigi mai loisang da pangthoki tarmasida Seni Yehuda Laikhidraba singda ikai khumno utki M2 amasung MGO ge punba Joint Administrative Council na so Sinmi sangi numit ngarang bobu parda lebo office da pangthoki Autonomous District Council ki Mikhal Pangthok kadoriba asigi nomination file Imphal dasu tobu yana ba thorang State Election Commission na tawre hari Petrol pump singda thaupi drabasu mahu sagum sangak from the leba oil depot dagi thau lobudi lepte namit khara asida lokhiba petrol liter lakh ama lising homphum doi karai reset khre haina AMSU gi Secretary General Manjit Charang them hangle AMSU mai lusang da pangthoki pawgi me from amada mahana makha taraduna April kundagi me ama fawda oil depot dagi yamloba thau sing pump singda pikibagi khudam leire adubu housing oil pump singda thau pibadi leite aron mongda sel tanabu oina season narbra haibadu singnaba leire housing Mari Lainaba Minister Masung Sarkar gi Maikai digi wa ma phawa phongdok pa leitri thau phangdaba sina school service toriba gari singda kudong sadaba thengnarbadi AMSU na tumin leiroi ningthau kaba phawda mahok sagum thau miam da phangalu haike thu matamda mandi phawai manungda miam na nong tangai fan changdra draba petrol amadi diesel sing phangno hono matamda thengnari ba wa ba sing asi manpu government na akanba mi am kak changsan biraganda khoigi oil pump singda thawang kana phangan bagale na manpu miam da khoigi hen awa siteng piri ba sipi da na ba su jate ka filter MGNRE GA gi makha thadar percent from state sarkar na lana season kibalite loinana pansing thadok na honabada thengtan na bachu honakide haina rural development and panchayati raj minister Francis Ngajopana phongdokre wafam singa si secretary south block to leba minister gi office chamber ta pangthokiba paumi sing unaba ma ta phongdokibani mana makha tarduna all tribal safe forum na siriba maraladu yumpham yaudba aran bani lesing ni taramari taramanga gi oina lupa crore sani hompumapa dasmik mapan taret kaithropugi manungda lupa crore sani
Hompunipal Dasmik Manga Home District Mapalgi Program Coordinator the Kusinaki Aduga Lupa Crore Ama Dasmik Mari Marina State Monitoring Cell Amasung Manipur Social Audit Agency Gi Oina Guideline Makara Kakuna Tamki Amaronda Center Dagi Kaiterapa Fencing State Ki Account da Sangzara Pusut Numit Nini Manunda Mari Lainaba Agency da Kusin Nadrabadi Sada Taranitoy upon the sent from the Gi Sendoi Pugadabana State Ki Oina Lana Fan Seasonability Maramasina Kanaguma Sina Preza Singbo Aran Balambida Pubina Bahona Biganu Haiki Matamda Fan Pigna Pange Aduga delay Sutawe Mohoji Wahaisia Humni Dislocation Delay and Misappropriation Hanai The department na press conference dislocation gi wasu sidal like it does not arise aduga misappropriation gi di akoi state level di tawninga kari suma chak like the entire amount se deputy commissioner thara deputy commissioner na block da pire block na village account da hapire aduna misappropriation di field da taw di koi khangdre adu state level da di misappropriation tawninga like delay su tawde Hey, amount say government of India Thavada, I could state account of Changda state within 2 days start of the day 12% charged over the 12% state. Aduna Kodi heck lock the heck that opening. Ando Kendra Leba Azad High School Higher Secondary Tag the one Balunina Lak Leba Sasanasregi Class 11 Tonga Mahiro Singi Fee Low the Balunina Hostel the Leba Mahiro Sing Lemna Mahi Tamangani Haina Kendra Sigi MLA Days Sam Kumana Fondokre Nasi Sangtai National Park da Pangtopa Pogimi Pomada Mark Namakata Duna Class 10 exam Haidopaga Numit Taramangani Manunda Kala Pata Leba Maki quarter de from Lobiu later light about Mima Nadraba Mahiro Kiada Kudong Sapi and Haki Emelena Kendra Sida Apaba Mahiro Kia Putona Bidamata Agamata Honaduna Local Liba Tabak Torum Singbo Development Kendra Andromedy Miamnasu Tagat Pafondoke Minority Girls Hostel Sadu Gas and other classes Girls Hostel when about the sit down with some money from the Kunji say you in a emission fee free waiver. The Hamza really free waiver. We got in touch with this stuff now, so you never get out of when you put the Zamiamda as a high secondary, especially and look at the status in the Kogi, in Pandama Panda, like them from Metavaki, 10 plus pass or Kanda, 11 Tampametri from Sabado, Madu, Mayonga, Roy, and Broken Dragi, as a high secondary to see the kid. We made to pay a head of wet over. We didn't finish this in the class over any Center for Resource Development Integrated Rural Welfare Association Yaripoka Kosamnaduna Nomuyoiba Free Medical Camp Ama Yaripok Laimanaida Leba Sans Benedict's Kindergarten the Pantokre Kamasida Muli Singamarom Langbugalina Hida Langtak Singsu Lemna Fanganke Relief Center for Welfare of Differently Able Persons Maklangs Amasung Wangzing Branch Manipur Anina Alimko Guwahati ka khusam naduna differently able singi tembang polam sing entokre Wangzing Texam Lekai Lampakta Pangtokwa Thormasida Wangzing Tenthagi MLA Paunam Brozen DI Zone 2 Texam Bikom Das NCUI Project Coordinator Commission Manipur Chairperson Jina Poksam Bamchu Surgaki MLA Paunam Brozen na Hauziki matamda disabled oiba hargadi tabak suning daba matamangan bamui singbu oina khangnagadabani miyamna toba tabak khuding toba ngamliba differently able oiba sing na pukning hantana laibagi matam nate haike MSF Pangal Students Organization All Manipur Art Cultural Students Associations amasung Manipur Nat Kanba Luf na punna sinduna Moral Education Awareness Campaign gi thoram thawal wangmata bada leiba Sofia English School da pangthokre tarmasida MSF ke President KS Shirasuddin School asigi Principal AK Jugeshwar MSF ke Advisor Udoy Luang Amaksagi H Sam Kumar Susugaki MSF के प्रेसिडेंट ना हाउजी स्कूल कॉलेज सिंह तमलिबा मणिपुर बोर्ड ना फोंबा मॉरल एजुकेशन के सिलेबस अदु चाना ना तमलिबा हाबिदु यंगसिलगनी करिगुंबा लाइरिक सिंह तमलमदबा स्कूल सिंह गी लाइरिक सिंह खोंगतुना मणिपुर बोर्ड ता खुसिनगनी मसिदा स्कूल सिंह ना मतेंग पांगबिउ हाइके
Foxy Triumphs na sinduna Androge Santhai National Park ta sathriba Music amasung Arts ke Festival ge thorumda Androge MLA T Sam Kumar ngasi saruk yabak loina usar kya su thakre akhoi masel nungsi sanana laiba amasung isor na pibiba mahausa ge khal ngak pag loina khonai asigi tawdok kaya punna khangmina duna nungai pabal laiba ama oina na pandam na festival asi pangthokpani haina sili langli basingna phongdok le MLA T Sam Kumar na miyang gi aifuna thabak toriba organization kya na pugning thogat pagi muhutta oida padaba ngangduna organization na toriba thabak thorom singlep na wafam kaya lakpa si toning de haike toriba tab khuding maksi si koi nation gi ni koi gi malim si gi ni khandok biraga angam angam contribution to bagi mating bangai muhutta nga sa buning handana ngang si ngang bu ko si ta ba si nuai jade aduna masi aina media gi through the aina Manipuri pajamya ne message pining badi Manipur da toriba tab khuding koi gi plantation to bada adagi tongan tongan sangsang kya na koi gi talent han to bada any apa kutam khuding bada koi na fully koi gi cooperation pi ba thona happy ba pesa ta na pira ka na koi thona ba na te ba wakal thamoi se na koi mateng pang bi ba aduni da ka le ba chana ei andro da ki enda sa si pa khai pira ba si ei gi site gi na til to jeni bi masi yam toi toi na koi gi ya la di masi u thar tha ko ngi pa khai bi na sa gi gi jing Mairoi sing na tengnari ba awana pama de Mairoi khunai ge yaifana bagi damak M su mayai loi sangda Mairoi sing oiba mipamama ngarang pangthokre loinana Mairoi luf asi hena mapangal kalanaba Imphal West District Committee ga khusamna duna thabak pangthoknaba Langthabal branch hangdokre Sarangthem Amarjitpu branch asigi president Yongkhaibam Anispu general secretary oina khankre Thawai khul amasung Gwal tabigi marakta thokiba thawdok laibak thibani haina kangla maina phongdok le matungda noaitaba thawdok si amuk hana thoktanaba khul anigi miyamda appeal tawri government so thuba matamda warisul purana ba honabi hairi Biramangol College Student Union so thawdok asi noaitaba phongdok pa loina hiramasing matangda government na warisin puraknaba thamoi sengna thabak lokhatpi hairi Lamboy khonang khong mamang lekaida PDA na sankiba drain sahi hum surafawa drain asiga lambiga tainabada sauna ahoba leidiba se mention bidabana angang tasinba accident thokpa madi miyamna amot akai ka langsinbadagi kulong sadaba ka mayoknare marilena authority na miyang sangbinaba lamboy khonang khong mamang lekai development committee ki secretary Thaudam Santina puning singslakle Agang bisa san taba khotpa agang bisa san ba gari accident thokpa masi yam yaure adu su matakta akoi gi sidi pora sama sauna hangdra leibani na pore mi me am su thungari masi mamang da akoi gai ba ma thoe nange madana masi mari le na bo authority na na traga department na yenjen biraga athuba matam da utai semin ba pamse Abir Khan Lilada Amina gi saktam langkiba miyamna Amina Saba haina khangnakiba Thonawjam Nobin Meiteina Iboyama Award lisingani taramanga phanglapada Kyamgai Youth Pioneers Club haibong makhongna harau tayamna okre Nobin Meiteina Manipur gi maming satkiba sumang lila taramanga romda mapungoiba saktam loduna miyamna pamnaba artist ama oiba ngomkhibani Hoje amukusona atem be matang lominese amukusona taranoksari Lagliba June amada pangthokaduriba ADC taruki member sama nepu mari khangaduriba Mikhal asina Manipur gi oina kadai phawbada kanaba propangongani loinana Mikhal asina singtam manana saukhat lamjel amada propangongodra haibasigi matangda ISTV news ki joint editor Jet Ningombaga political analyst Leaw Thabam Sarasendraga akhanana unabagi pawdamama Maroin na tama koi ADC ki Mikhal si amna khana ningai oiba matam mamada masi Mikhal je pangthok tana koinya lakpani hajuti mi singsi loina masi ADC ki Mikhal se da thomjan narakpa even koi jeuji BJP ki ton tama ADC ki member ki ticket bi na moi matha sadana lai amram da somda na mo koi Congress party sing maroin na naga sing kum namata ba koi senapati adu ukul district ta masi noi vote le payaro na koi lalu NSN amna singbele si kamaini yingbi tamo koi ADC ki Mikhal ADC है Autonomous District Council election chini aduna masi district chingi district manga sida ADC si taruk ne balai ni se taruk si senapati da ani hai tare maramdi amana da Sadar Hill sabama yawramina aduga hojik thinge hari ba NSN thinge hari ba district okhul amasung senapati se maji sida Senapati district aijai wani Senapati district ta NSN gi shakti se kadai bhaw leiri hai se koi khana batai manamdi NSN ji mainly Naga group ki ni hana ayamba lawi adu operative area hoya to bai aduna
इलेक्शन थिंग है बसिमदी NSA ने पूरा थिंग बदी नते होगी बददी पूरा इलेक्शन जी बॉयकॉट तौर मी मधुगी कांग्रेस पार्टी कोई की खुदों चादर बसे कौन मधुगी कनोसी लाई कंसिक्वेंस तो याम खुदों चादर बिम लाई होगी लाई विधि कांग्रेस पार्टी द मरु होइना अटैक तौर हरगा मसी तौरपनी अतै के कैंडिडेट सिंग दी यागनी कांग्रेस दी हाइबा डिस्ट्रिक्ट अनी सिदी यारोय हाइबनी मसीना ताइबदी कांग्रेस दा यामना लुवा अमा कैंडिडेट थागलप मतमदा कांग्रेस पार्टी होइना अरुब फिम लाकनी मरमदी कांग्रेस नतबदी फ्री हैंड ले रहे मधु मोइगे कोई थेंगनरकनी मदे खुदों चादौरिबसे होजिक चिंगी लमदा मरुइना कोई NPF नागा पीपल्स फ्रंट से मसी अमसुंग BJP हाना पार्टी अहुम जे याम कन्न लेबसिदा हारिबा अनी छिदा एडवांटेज कर लाकने न खले अदुना मसी की तौरी फिल्म से मसीदा NSA न सासोन पाइबदी न तेतना लेबाक से अदा सासोन पाइद NSA न तौर सासोन पाइब कांगुना मखोई की पार्टी ऐसे मसी थिंगे यार तुमिना लेगद्रा हाइबसी मदे चिंगने यब मदोन तोवान थोंगा द मसिना ADC लागा से द चिंग अमसुंग तम अनि सि थोंग मानना जखन बहन बदा अखोगी पीपल रिप्रेजेंटेशन हाइबताई चिंग दे मैम सिंग सि यहोलक्तना लेबाक सिगी तोरबा मागी चखो थोरांगी थौ पेखत बदा अदुम अतो मतेंग अमदी ओइब्रा न खले तम ADC के ADC सि यामना मरु रे इमनि मरम दि कोइना 6 शेड्यूल गान मयाम हारिसे 6 शेड्यूल न ADC माबो कइनो खंग्रिबा प्रजा देदा लीडर खरन ADC सि केनो खंजबई वानी प्रजा साधारण प्रजा नदी खंगदेब मसी खंगबसे मसी इलेक्शन जी तौरगा मखोगी फंक्शनिंग देदा मसीना चाखोट खोंथांग मतेंग पांगी हाइबसे खंगन गदोरिनी अदुर बोइदी ADC की मिखल से कोई मतम चाना माय पाकना तौबाइबसे सिंगी लमदा या मरुय अदि ADC ममदा लेगदोरिबा मेंबर से मी कोई मेंबर कुनमरी नि अदुन ADC तरुक सिदैदा सामगा तारा मरी होइदोरिनाबा सामगा नि 144 ने अदुना हाइबा कुनमरी से मसिना माय मागी लमदु दे थबक से फजन तौबदा मणिपुर सरकार की तौदरि मोइना खुटना लाम फंगदो मफम दि लाम फंगदोरिनी अदुना मसिगी मिखल सिदैदा पार्टी की ओइना थिंगदा बाइबसे मसिदी कोर्स ऑफ एक्शन लाकनी अदुगा मिखन जि मपुंग पाना पांगतोक पन बाइबसदी या मरु होइने खले नमोये तमो उनजबा थैंक यू वेरी मच नुपी मसाना यादना नुपा मयुम की म्यूई सिंह नमफुदा एबॉर्शन तौबिख्रे मसिदि सेनब म्यूई सिंह सेरक पियु हैना नुपी अदुगी अपोकपना पुलिस ता केस समा रजिस्टर तौख्रे हाइबदु पाउ फाउना होदबदगी थोखिबा थौदोकनी हैना वकीलाना फोंदोख्रे लोइना पुलिस ता थांगखिबा केस विड्रॉ तौदुना फाजिलिबा म्यूई अनि लौथोकले हारि हानागी अनांद सोगकदब लेबा अदुगी साना याके पाउ फाउना होदबदगी थोखिबा KCP की था तरुक खुदिंग की पुथोकपा लांथेंग मिन से एखोय कालेन सेफोंग ngasi पुथोखरे लोफसगी इंफॉर्मेशन एंड पब्लिसिटी इंफॉर्मेशन इंचार्ज एस मंगाल की चेरोलमना हंदकी इशू सिदा कोंट्रामंगा सुबा KCP की मपो कुमरोन अप्रैल तारामरीदा लोफ की प्रेसिडेंट ने मियाम पीबा पाउजेल एडिटोरियल वेसियादा मनिंग तंबा अपुनबा लेबाक अमा इसागिता खनबबु यौल इहोनी हाइगेद्रा क्रिमिनल सिंगबु सेराक पीबगी लमदा पीपल्स कोर्ट की तंगाई फदबा ngasi kanglai pakta horiba lebaki ihok singda ima sing khakta ngaisilakpa haiba waring sing yaw heri Babar Association na miyam dagi matam sangna mamal hena lawduna lakpadu penetraba miyam gi wakat lakpana ipakna sam kakpham ahung khak mamal hena lawa thengnabadigi makhoina tawba aranba du tawdanaba file khara thian ki hari makhoina sahi mari manga dagi miyam dagi लालना सेल खोंगल लिबसिंग यंगलुरबदी मतम चुपगी ओइना थोंग लोलंगदबनी ममल हेना लौबगी मतांगदा लेबर कमिश्नर गा अप्रैल 13 मे अनिदा इपाकी चेयरमैन गा फमिनदुना खनखरे मखाताना थवाल डिस्ट्रिक्ट बिष्णुपुर इम्फाल ईस्ट अमसुंग वेस्ट ता थोमी सिंगना थिजिंदुना सेल हेना लौरंब सिंग हंदोक हनबा मदी सम ककपा अमदी कोई ककपगी ममल थेटपगी खोंगथांग लेपतना संसिले इपाकना संसिलपा थबक अमदी मसिगी पांडमदा यलोमी सिंग कन्ननबा लोकपा थवांग अमा ओइना सम ककपा सिंगी ट्रेनिंग अमसु अथुबदा पांगथोलगनी हारि
ngase upung taramathoimuk taba duwaida sugunu police station ki manung sanba sairel awang laikai gi imphal turel da sei nifumanga rongi lenga oigedaba asiba haksang ama phangle heri masamaming khangdong naba sugunu police na lokhalaga jenems ki mokta thamkhre miyesi higok machugi trek sat wauthonaba machugi tree sat ama lilami nomit humni phawgi manungda imung manungna claim tawradrabadi mari leinaba authority gi ayaba lawraga dispose tawrgani hari Gwaltabi khulgi akoibada CRPC gi section 144 clause 5 ki makhada mioi manga natraga hena punba khusu khulai sing puduna satok sasin tawbada thingmatam kre hiramasiga madilena district magistrate Imphal East M joina order ma thokre hauju makhata nang sigi sanagui pau lominisi Hauzik Sanam Paulo Bisi Taratre Super Challenge Cup Veteran Football Tournament ta Trapsa Malom Amadi KSC Nambulan Mai Pakre Manipur Veteran Football Association Sinduna Imphal gi mapal kangje bungda tim kunna group mari thona khaidoktuna thasi gi tang tara Nepal digi sanaba hokiba Taratre Super Challenge Cup Veteran Football Tournament ki ngasi sanakhiba ahanba match ta Trapsa Malom na Musa Major Khulbu goal ani sunuru maiti piki Trapsa Malongi mai papi goal ani du and Sarat amasung Ais Subol na ahan bahab ki ani suba amadi kun suba minute sanki ani suba match ki sanaki bada KSC Nambulen na VBFAM Kaisamparpu goal ani amada maiti pikre KSC Nambulen ki goal ani adu lekhogin na ahan bahab ki kuntra suba minute amadi Thangzalal Tokthang na ani suba half ki nepu suba minute sanki bani hayang ahan match ta ATVFA Thangwaiban amadi Basai Thamai Banga Sanagani Ani Suba Match ta FVWA Mapal Kangjebung Amadi FC Imphal Mayai Koibiga Sanagani Manipur na sahi sigi taruk suba Dr. T. Au Memorial Football Championship ki mapuoi kre Assam gi Guwahati amadi Silchar da satakhiba taruk suba NEC Dr. T. Au Memorial Football Championship ki aroiba match ki sanakhiba da Manipur na sambu goal mari ahumda maitiba piduna champion asigi winner oikhibani Manipur gi mai papu gi goal mari adu Imran Khan CS Anand Kumar Pritam amadi Saiko How to Boy Sanki Sai sigi winner asi tharga Manipur na ahumlak champion oikre Manipur gi N Pritam na goal taruk sanduna tournament asigi top scorer gi mana amadi best goalkeeper gi mana su Manipur gi Thangtin Pau Khongsai na takhi winner oiraba team da trophy ga loina lupa lakh taret amadi runners up tarba team da trophy ga loina lupa lakh manga piki Yaskol Team A Amadi Yaskol Gopal Dev Kangkhut Taramathoi Suba Players Trophy Mix Nupi Kangkhut League Kam Not Out Kang Tournament ki final da thengnargani Yaskol Kangkhuna Sinduna Siri Siri Gopal Dev Mandaf Yaskol Singa Kam Lerekta Kangkhut Taret na group ani thona khaidokuna sathriba Taramathoi Suba Players Trophy Mix Nupi Kangkhut League Kam Not Out Kang Tournament ki ngasi sanakiba ani suba semi-final match ta Yaskol Gopal Dev Kangkhut na aku team A thangwai ban Kangkhut pu pansil taran thui tarada maiti piduna final sankibani thasi tang mapal da tournament asigi aroba match sanargani Indonesia da pangthukiba kunithui suba President Cup da gold medal lawraklaba Manipur gi boxing sanaroi SS Serjubala ngasi Impal International Airport ta hek thonglabaga maki course samadi imung manung loinana miyamna taram okay Mioi kya galoina na Imphal City da salaba matungda wangkai purkhambam lerekta leiba samgat marufna mahaputaran okay Serjubala na mahapu takpi tambir kiba course putangar pa phongdok laduna makhata na lamlam sigi mingset purna ba kan hotnagani haiki aina final Russia ga thinaraga goal lo dune India ge na goal ani lo re ai credit se ai ge oda umcha amadi prajamyam da ai picture ga aduga oda yam kana amadi ai ge hujinga Mahakpu tambi takpiriba course ibom sana Serjubala tongi asa leba sanaroini mahak soidana international gi thakta apaba sanaroi ama werkani haiki President's Cup the goal pase yamna chauba magi achievement ne mailogji lakaduriba Olympic Rio Olympic da 2016 lakaduri da magi aso fida ba phangne je aso tajabani First state level junior boys volleyball tournament ki final da igo inam amadi KYC kasi khulga sanargani Salam Juvenile Club Salam Mamanglekan sinduna club asigi volleyball ground da team Nepal na group ani tona khaidok tuna sathriba first state level junior boys volleyball tournament ki ngasi sana ki ahan ba semi final match da igo inam na Galaxy Uren Jumbo set ahum amada amadi ani suba semi final match ki sana ki bada KY
DC Kasikolna NYVA Naurembu said ahum anida maiki piduna final sankibani hayang tournament asigi aroiba match sanargani Tenta Kongbal Welfare Association Sinduna Tenta Kongbal Multiplex Ground Tim Taranipalna Group Terutokna Kaidokuna Satriba TKWA Trophy Ging as Sanaki Ahanba Matchda ZFC Marongban Amadi MIFC Tenta Kunjao Goal Amam Sanaduna Draw Satkre Ali Suba Matchki Sanakibada MYDA Marin Kunna KYC Tenta Mailekaibu Goal Marisunuda Maitiba Pikre United Progressive Indigenous Club Lamdeng Kuno Lamsangna Sinduna Lamdeng Kuno Lampakta Tim Tara Marina Grove Mari Tona Kaidokuna Satriba Fast UPIC 9A Side Junior Boys Open Football Tournament ki ngasi sanakiba match da YVA Ngairangbam UPIC Team A Lamdeng KDYC Lining Khul amadi BS Moidangpok Mai Pakre Loisilapda ngasi ga pau pizri ICAR Lampel Party Pongba Paugi Matung ina ngasi Kwaidi Saba Degree Celsius Kuntaret Dasmik Manga Kwaidi Ingba Degree Celsius Tarataret Dasmik Mari Nungsita Yauba Ising Malil Gisang Euta Sada Marfutaru Nungtildana Sada Hompunitoy ngasi Nung Sukide Loisilak pada ngasi Muru Pausing Abukan Pizri NDA Sarkar si Miam gi hak matpa Miam gi matak da tabak taubuna Sahi fadringai da marai saitaba Miam na yadaba government oire haina All India Mahila Congress ki President Soba Ozana Fongdokre Miyai Kragi Kuzil Tawangna Gol Tabida Kangu ki Irang Tuan ge Taukibani Nakal Anida Leramba Koisau Naba Hantaduna Mahu Sagi Pirum da Lakpa Hore haina Deputy Chief Minister Gai Kangamna Fongdokre Amadi Governor na Moreda Baikaliba Sapot Tawangi Tabak Sing Yangchen Kre Nasigi ISTV na Pizza Pau Padang Slojire Ming Tabriu Puno Po Aroy Boina